ꯊꯝꯖꯔꯤ ISTV ꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ BJP ꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯆꯥꯎꯈꯠꯄꯒꯤ ꯃꯍꯨꯠꯇ ꯇꯨꯡ ꯍꯟꯅ ꯆꯠꯅꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ MLA AK ꯃꯤꯔꯥꯕꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ Chief Minister N Birenda social media gi khuthangda kihankhibani haiba KCP People's World Group ki chairman phakibadu asi Imphal da purakre hojik mapung oiba pau pijari Hauzik paliba BJP na lusingba lengak asina tawriba thabaksing asi leibak asi chawkhatpagi mahutta tung hanna chatnanaba machak oiri haina MLA AK Mirabai na phongdokhre wafam asi ngasi sayang pukri mapalda leiba Usababan Club ki nauna semba Western Park ama miyamda khusinnabagi thoramda phongdokhibani ngasi gi thoram aduda Changange Jilla Parishad ki member S Marjit Sapamlera Gram Panchayat ki pradhan A Bisorjit Upapradhan KH Imo Usababan Club ki President RK Sorjit amadi Ward number 4 ki member KH Romabati Devi na chingmana athoibe mithunglen sing oina saruk yakhi Thoramga mari lenana MLA na luchingduna uchara kaya sing thaki MLA Mirabai na makhatana miyam gi luchingba singna lamdam asi sembada thaudang lauribani na miyam gi apam pamda khangna thabak tokpham thoi BJP na luchingba government asina wa khaktang nganglaga thabak ti tawdri Lengak na go to village haina chathariba program asida seasonariba paisa sing karamba hetta gi seasonariba no haina hangladuna go to village da tawkhiba thabak chamagi manungda chada manga fawba miyam da kanaba phangdri Congress government na tawramba thabak sing maming onthoklaga hojik paliba lengak asina thabak tawba saduna leiri Chief Minister na tha khudingi miyamga unabagi thoram pangthokliba asida lamdam sigi miyoi kaya kanaba pikhrabagi haina su hangki Leibak asida GST sana khibedagi karbar macha macha tawjaba miyoi kayadi hingba ngamdre BJP no luchingba lengak asina tawriba thabak thoram sing asidi leibak asi manglomda chatpagi mahutta tung handuna chatlagani haiki Divisita karayo bagi hado adumot prajana khalagani nasi koina mi bagi ungang jaloda happy pensioner sin poido bisin je masi nasi phawada karayo mioi ko ungang jalogi tudagi nasi pensioner ama ai koi ohenba beneficiary ohenba ngamlage hado ai khangni ba Chief Minister N Birenda social media gi khuthangda kihankhibani haiba KCP People's World Group ki chairman oinam ibochawba Elias Khoirangba Khuman Delhi Police Special Cell amadi Manipur Police na chatkhiba August ki tangkuni panda Delhi dagi phakhiba adu makhataba case ki damang asi Imphal da purakre pharaba ibochawba Elias Khoirangba Khuman Bisnupur district ki thanga dagini hojik na ningthaukhongda leibani Pharaba ibochawba Elias Khoirangba Khuman makhatana Imphal Police Station na case ama lokhatuna wahang pahang chathakre Manipur da lariba Grand in 8 School Chabanga Marfu Mangagi Oja Lising Machatruk Humudrani Thoina Lairiba Lengak Asigi Thawongbo Yaningtaba Utuna Paktaknana resign tawbagi khongjang changsilak lagani haide Joint Administrative Council of All Manipur at the School Employees Organization na khangalakpagi matung ina chatkhiba tang tarani thoida North Imphal Girls High School da phamkhiba JSC gi executive members singi mifamna warep kaya laukhre haide ngarang December ki tang kuni thoida su Laisram Khulem Lekai Community Hall da apunma mifama ma pangthoktuna Education Director na maram amata pidana chatkhiba tang tara taretagi pangthokadaba DPC cancel tawkhiba ROP gi matangda adat oja singbu namtharaga thambiba thawong sing hakchinna condemn tawbaga loinana khongjang kaya changsinba tangai phadrabadi lengak asina penana ba makhoi khudingmak resign tawba haina warep laukhre haidi On domestic violence and drug abuse haiba thimda Manipur State Legal Services Authority Manipur gi mityang makhada District Legal Services Authority Bisnupur amadi Legal Aid Clinic Kwaktana punna sinduna nongmagi oba legal awareness program ama Moirang Kendra gi manung sanba Kwakta Kaichel Community Hall da pangthokre thoromadada District Legal Services Authority Bisnupur gi Secretary su oiriba Chief Judicial Magistrate Monalisa Maibam District Session Judge Ngainei Kim Kipgen Kwakta Municipal Council gi chairperson Mohammad Mahiruddin yauna miyoi kaya saruk yakhi Advocate TH Sudin Maitai amadi TH Akhup Aimol na resource person oina wangangki
Mission Organic Values and Development for North Eastern Region gi santhang makhada lairik engbam laikai da saba integrated pack house ama Minister T.S. Kumar na sangakre sangabagi tharumaduda Jilla Parishad member L. Olen Department of Horticulture ki Director K. Kipgen Netfigik Branch Manager Priyobata amadi Likla ki Managing Director T.S. Joy Kumar Saruk Yaki Director K. Kipgena entrepreneurs sing na kana hana jaduna industry masa masa tawriba sing ekhoi pumna makna saugat piba mathau tai rima phutna changsilliba khongjanga si mai pakpada miyam gi sumai pakpani haikhi Minister T.S. Kumar na aphava chinjak sabana masa mau fana lehele haiba mepung khuding makna khangnarabani adubu kana amatana haksang gi damak thoksaba taude aphava chinjak chana na bagi damak ta di sel tingba pamui haksang da kahena sohanba hidak managi potlam singdi pamu balaitana leiduna chanari Laina tina lehendana tinjang kaijang dana laina bagi damak suba nomba kanba amadi aphava chinjak ki damak aphava mahai marong thaba mathau tai ngasi sangariba integrated pack house asibu mai paknana ba chauba thaudang lauriba rima food kumba industries masa masa tauriba singda department ta sengna mateng pangba pami Masina industries asigi employees singda senmit loan phagaran badana tana akoi beda khundari ba mioi singda senmit loan hengathan ba amadi aphaba chinjak saba phangadauri bani Miyam pumna mangna state asi chemical free oiba state ama ohelasi haiki yung po sila ba mi mga na yung o balik ka ista ado maudi kwa sa pa di misa ma sa pa sa manel kwa sa sa manel si belusi ako'y Manipuri si makalaban mapalong dagi pura pa ko package daw ba ko ki atay na sa police sa pura pa gari na ba pura pa prenda pura pa di madura atak pa di level khalle ako'y sahaw si ka kambya taw kan di ako'y sahaw si cancer mo na ba pari ne ba sa ba kan cancer di si ma pom to ngam da adi masi sa ba kan sang nung ngai ba immune system mo kan le nung wanda adi mo da oil is umayaw ri sina sang da mo energy pi makal mane sab jam hawa the malin yate ke thin ju phang da sum posa mane adai mayam ta bodu ba sa ko na inore to mayam sina koi tama sum kono to kan da akala kan he na choba semlen phaga de ma ka ta pakse semlen ji phara ga de lekai ji ma phara ani lekai ji phara lekai ji matang expand to kan da koi si atop si ta de pantang da bhai ta ado si industry to ko thani mu pola ne posi KBK Thobalgi Office da Kisan Divas Palan Tharam Lisingani Taranipal Taramapan Pangthokre KBK Thobalamadi Agriculture Department apuna sinduna pangthokpa Tharamaduna Khangabok Jilla Parishad ki member KS Rajmohan KBK Thobalgi senior scientist Jasma Rani Sarangthem National Level Crop Awardee L Ibechawbi Devi amadi State Level Crop Awardee L Rajendra Namaru abamiyoi sing oina saruk yakhi Kaksing amadi Thobal District manung dalaiba Farmers Club Nipan gi kuthangda laumi singda pigadaba input sing yanthokhi stall mapan na saruk yaba exhibition ama supangthokhi Jilla Parishad member KS Rajmohan na lamdam asigi senmit lon fagadana bahon abada achauba thodang lauriba laumi singbo awangba thakta ikai khumnagadabani haikhi KBK Thobalgi head chu oriba senior scientist Jasma Rani Sarangthemna KBK na laumi singi pothok marang kaina puthokna bahotna bada achauba thodang lauri haikhi veterinary department horticulture department kumbana yamna scheme achau bole raga yamna kaino farmers cha yamna pot oina kain oina yam chang na pibagi adumadi akoi KVK di na adumadi leijade adubo akoi KVK di always akoina technology transfer Proof technology phaba makhangi si se farmers field tawraga hana koina farmers field tawraga ya di haba mayam sing do khanga matung da khoga farmers friend mayam sing siga pula punchen naraga technology transfer to Inglisingani tarani thoigi December tangkulhum doida miyamgi ihauda mathau tawringaida Manipur police na nomai kapada lekhidraba paumi thangjam dijamani Elias nanaugi taruklak suba death anniversary thoram pangthokre thamai banchairau jingma khongda leiba mahaki ningsing khubamda ayuk angan badagi imung manung yauna miyamna leisu katnakhi paumi singna su awaba phongdokpaga loinana ningsing khubamda leisu katki ningsing bayai numit aduda lekhidraba thangjam dijamani Elias nanauna chairau jingmanak ta thokpa irang ama pau launingai da khanghaudana Manipur police na kapthorakpa nomai maru na panbadagi laikhidabani mahaki thabakta nomai maru ama amadi mahaki yet thangma khutta nomai maru ama panbadagi laikhidabani Life in the Works of S. Bhanumati Devi haiba thimda nomagi oiba symposium gi thoram amangasi Manipur Hindi Parishad ki hol pangthokre Manipuri Sahitya Parishad Imphal amadi Sahitya Academy na sinduna pangthokkiba ngasi gi thoram aduda Sahitya Academy Kolkata gi Assistant Editor Gautam Paul
Manipur Advisory Board Sahitya Academy ki convener N Kiran Kumar, Manipuri Sahitya Parishad Imphal ki President Kangjam Evol Singh amadi L Ibemal Devina Chingbana tharomapusing oina saruk yaki. Convener Manipuri Advisory Board Sahitya Academy N Kiran Kumar na nupi AIB singi marakta singthaningai oina thodang laurambi S Bhanumati ni mahakna saireng saidinaba kayada emotional oina paba ngambagi magun leibi AIB amasu oiramki haiki. Hausa marakta natin ba break kamatang lauzari. Miyam da Kanganjaba, Charumai Thadok Pigano, Lofum da Chaikhairaga, Microbial Decomposer Season Naduna, Laypak Layhau, Hengat Hansi. Saru mai thabana saru de yauba pambigi machinjak ayamba mani lomduna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallachi Langsin Biraksi, Sagolban Moirang Lerak Machinda Laiba, Mother's Care Central Hospital and the Research Center da Dental Department na ahalamadi angang singi oina free dental health checkup ki kudong chaba lakliba December ki tang kuntra mathoi pauba pizari center asida chada yangkai subsidized rate makhal khudimaki oiba ngasi ngasibak Langsin Biraktuna yagi nungaitaba khudimak tanabiu amadi layang thopiu. Medland Home Healthcare Service post vacancy, name of post home healthcare nurse, qualification A&M, GNM or BSc nursing, experience 1 year minimum, number of vacancy 50 numbers, salary 5,000 to 10,000 rupees and above. Walk-in interview today onwards till 10 January 2019, the office of first floor Axis Bank building Porompat near Jennings Hospital. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Christmas kumaina lakpada Eastern Motors Neksha Chimirong offer pizari tangna phangba tanjani khudong chaba lobiho. Offer asida exchange bonus yamna wangna pizari corporate natraga government employees sing the henna kudong chaba pizari ba kudong chaba lobina ba ngasimak Eastern Motors Neksha Chimirong da Langsin Birau or please contact 690-9157-482 879-4760136. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Break itungda taramna oksari makhataba pauda MPP ge Protection and Development Committee na sinbang arang pangthokiba political conference ta warep kaya laukhre warep singi manungda MPP manunggi chayet na ba kaya court case lairibasi athuba matamda waroi sin purak na bahotna ba court lairiba case sing loisinriba phawba amadi Election Commission of India na sakhangba office ki thaupuba laidriba phawba lakadoriba Lok Sabha mikhalda party ki mirep thadoktaba Party ki lairiba dukan sing amadi atopa asset sing dagi thagi lakpa bhara sing amadi deposit sing party ki bank account sing da deposit tawhanba bhara amadi deposit sing adu haujik lairiba party asigi office ki thaupuba sing da paisa oina party ki kanagumba mioi amatada makhutta pihandabaga loinana party asigi chatna kanglon sing ngakna chathanba party ki bank account sing da yauriba fund sing chapchaba authority ama laitriba phawba withdraw tawba yahandaba Party ki president ni haiba Jugendro amadi mahakaloy na basingi mathakta lak humpumari hanbagi achauba sanpham singi chapchaba khangnana ba ain gi oba thabak lokhatpa party na chinga madi tamda lairiba kendra humfuda lairiba grassroots level dagi hauraga party asigi organize tauba haina yanakhi Lagliba January tang kulhumdodigi kuntaret phawba Kerala da pangthokadoriba kuntranipal suba National Sub Junior Ball Badminton Championship amadi Karnataka da pangthokadoriba humpumari suba Senior National Ball Badminton Championship da saruk yagadaba Sanaroi Singh Ball Badminton Association Manipur na sinduna singjamai chinga makha basketball ground da kan mamawong da coaching chathari and Dhanachandra amadi S Nandan Sharma na coach oina takpi tambiri Association ge President Dr. L. Kumar, Vice President Tachau P.H. Amade, Secretary T.S. Tombi Singi Liching Makada, Sanaroi Singi Performance Pajanaba, Yamna Kanna Honari. Luslak Padamaroy Pau Amok.
BJP na luchingba lengak asina tawriba thabak asi chawkhatpagi mahutta tunghanna chatnanaba machak ama oire haina MLA AK Mirabai na haikre. Amadi Chief Minister N Birenda social media ki khuthangda kihan khibani haba KCP People's War Group ke chairman phakibadu asi Imphal la purakre. Hausikyo nadi ISTV na pizza ba Manipuri pa matangas dalo senjari miyang tabiri ba pumnamakpo mukha na kurumjari.